Antarctica-gi ice asi average oina 1 mile thana lei. Antarctica asi khwaidagi wangba khwaidagi kangba amadi khwaidagi ingba continent amani. Mount Erebus asi planet asigi khwaidagi kha thangba sarukta leiba active volcano amani. Number 1. Antarctica asi total area da yengbada world gi oina 5th largest continent ni. Antarctica asina 14 million square kilometers hena cover tawi. Amadi aikhoigi earth ki south pole busu cover tawi. Continent asida permanent resident 140 mukta lei. Masisu scientist amadi researcher ngaktani. Adubu 2016 dagidi miyoi lising kayana Antarctica research station singda matam kharagi oina thabak taunaba laikre. Masi natana full time oina miyoi amatta Antarctica da laite. Number 2. Antarctica gi country amata laite. Continent asi neutral oiba country amata laitaba lam amani. Mafam asi continent singi Switzerland gumbani. Continent asi 54 country na treaty ama sign tawraba matungda govern tawi. Asumna continent asibu world gi khwaidagi peaceful oiba territory ohelli. Number 3. Antarctica asi khwaidagi wangba khwaidagi kangba amadi khwaidagi ingba continent amani. Continent asi samudra imaidagi 2500 meters wangi. Sahigi oina precipitation asi Sahara desert tagi hanthai. Mafam asigi precipitation asi 200 mm khaktani. Maram asina world gi oina khwaidagi driest oiba mafam ni. Mafam asigi temperature asi -89.2 degrees Celsius fauba yawi. Karigumba ikoina boiling water khara ahangbada langkhatlabadi madu leimaida taraktringaida freeze tawkhigani. Number 4. Antarctica continent asigi ayamba sarukti ice ni. Antarctica ice sheet na continent asigi 98% di cover tawi. World gi ice singi 90% amadi earth ki surface da lairiba apunba fresh water gi 70% di Antarctica da frozen tawduna lairi. Karigumba West Antarctic ice sheet na saudoklabadi sea level sing asi 15 feet tagi hena wangba hengalakani haina scientist sing na phongdokre. Number 5. Miyoi amatana Antarctica da khongdaringaida miyoi kharana attempt tawki. Captain James Cook amadi mahaki crew na ihan hanba Antarctic Circle cross tawbani haina thajanai. Mahaki ship sing ICMS Resolution amadi Adventure na January 1773 amadi December 1773 da Circle asi da changki. Aduga amukhana January 1774 da changki. Mahaki team na Antarctic Peninsula yaudringaida athaba ice sing na makhoigi ship da force tawduna amuk handokpa taki. Number 6. Roald Amundsen hairiba nupa asina Antarctica da ihanana khongdakiba miyoi ni. Roald Amundsen haina kauba Norway gi nupa asina masagi sehi 13 surakpadagi Antarctica gumba yamna ingba mafamsingda koinaba honaki. Masagi sehi 13 surakpa dwaida Arctic ki Northwest Passage fauduna jahaz honjinkiba ahanba miyoi oiki. Masigi mathangda mahakna slit dog sizinaduna Antarctica da ahanba khongfam thamki. Kaungamdraba thaba asi 1911 da pangthokhi. Number 7. Antarctica gi ice asi average oina 1 mile thana lei. Mafam asigi ice asi koktonda leiba 1 mile wangba skyscraper amagumbani. Masi famjallaba isingna sembani. Continent asigi mafam kharadi athaba ice na maram oiraga lufankhre. Number 8. Country kunthana operate tawba research station marfu lei. Research station singda kalen thagi matamda miyoi 4000 muk lei. Ningtham thagi matamdana miyoi 1000 khaktamak leihawi. Masi unna kuppa apikpa United Nations amagumbani. Number 9. Antarctic Peninsula asi yamna thuna warming oirakli. Area asi yamna thuna saba hengalakli. Asumna leptana satharaklabadi mafam asibu aikhoina North Shore Antarctic Peninsula haina nauna mingthonba yai. Sagalakpagi sang asi global warming dagi average oina saruk ahum heli. Number 10. Antarctica da Christian Church nipan lei. Church sing asigi manungda tangkhai amamukti Catholic ni. Masi frozen oiraba apikpa Vatican City amagumbani. Atopa tangkhai amana Protestant ni. Number 11. 1959 gi Antarctic Treaty na mafam asibu science ki mafam ama ohelle. Treaty asina Antarctica bu santi amadi science ki mafam ama ohelle. Mafam asi world gi khwaidigi amaga nungsinaba mi amata leitaba lamni. Masigi arthadi akangnaba matam kharagi oina world gi tongan ba mafam singdagi lakpa
miyoising ado nungsinana laiminai haibani. Number 12. Antarctica hairiba continent asida time zone leite. Mafam asida laiba research station singna makhoi home country singi time zone sizinai. Masiga mari leinana world asi time zone kun mari thokna khaidoi. Masi ihan hana propose tawkhiba asi 1870 da Sir Sanford Fleming na tawkhibani. Adobu mafam asidadi time zone leitabana matam pumnamakta now o'clock hairiba wahi asi oina sizinaduna talai. Number 13. Mount Erebus asi aikhoigi art asigi khwaidagi kha thangba sarukta leiba active volcano amani. Volcano asi chahi kayagi mamangdagi pokhaiduna talakli. Mafam asi world gi lava lake singi laifam amasu oiri. Number 14. Antarctica asi nungsit khwaidagi kanna sitpa mafam amani. Average oina mafam asida continent khudingmaktagi hena nungsit asi kanna sitli. Mafam asida pungda kilometer 320 gi sangda nungsit sitli. Atopa continent singdadi hairiba wind speed asi cyclone hurricane amadi tornado thokpa matamda khakta oithoi. Number 15. East Antarctica gi sarukta sahi chamagi mamangdagi angakpa ama oirakliba blood falls hairiba waterfalls asi lai. 2017 da waterfall asigi ising asi sol amadi oxidized iron gi saruk wangna yawi haibasi scientist singna puthokre. Waterfall asigi ising asina air ga contact tawba matamda masida yauriba iron gi sarukna red color olai. Number 16. Antarctica ice sheet makhada 200 lakhs hena puthokre. Art ki manung thangba saruk ki geothermal heat amadi ice ki athaba layer singi makha thangba sarukta laiba insulation na liquid ki saruk lei haibasi takli. Asigumba fresh water lake singi manungda Lake Vostok asina khwaidagi sawi. Number 17. Antarctica da world gi oina khwaidagi sangba mountain range ki marakta ama oiriba Transantarctic Mountains asi 3500 km hena sangi. Mountain range asina Weddell Sea dagi Ross Sea fauba sandoi. Masina Antarctica bu east amadi west haina ani thokna khaidoi.